ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯁꯦꯟꯇꯔꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ CAPFꯒꯤ ꯑꯍꯦꯟꯕ ꯀꯝꯄꯅꯤ 50 ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯇꯨꯗꯦ ꯅꯣꯔꯊ ꯏꯁꯠꯀꯤ ꯔꯤꯄꯣर्ट ꯑꯃꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯏꯔꯥꯡ ꯀꯟꯁꯤꯜꯂꯛꯄꯗꯒꯤ CAPFꯒꯤ ꯀꯝꯄꯅꯤ 10 ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯕꯅꯤ ꯅꯧꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯂꯤꯕ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯝꯄꯅꯤ 35ꯗꯤ CRPFꯇꯒꯤꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 15 ꯑꯗꯨꯅ BSFꯇꯒꯤꯅꯤ ꯍꯥꯏꯔꯤ ꯅꯧꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒ ꯄꯨꯜꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯤꯕ CAPFꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯄꯨꯟꯅ 219 ꯁꯨꯔꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ CRPFꯒꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ AD ꯁꯤꯡ ꯑꯃꯁꯨꯡ CAPFꯒꯤ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯈ꯭ꯔꯕꯅꯤ ꯅꯧꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯂꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯌꯥꯏ ꯇꯥꯡꯕꯜ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯒꯅꯤ ꯍꯥꯏꯔꯤ